BJP lengang na thabak amata mai pakna pangthok tri haidana koigi MPCC gi president koigi Ojamega Chandra phongthok li bo chor gadi chor haibsida youth convention pangthok kare haidana Ojana kalamarom da koigi national party ngatani koigi BJP su aduga congress su haibasi congress ki matamda lisang sina chahi taraga manga palamle Madubu, Masida Miamna, Kogi Afaspagi, Shugi, Karikara, BJP, Congress ki matang the Soiba Kayama Tauramle, Hairi, Adumapu, Maduna, Penarakta, the Miamna, Kogi BJP, the Amu mandates, Piraba Matunda, BJP ki Anirak Subateni or Handaksi Manipuradi. Adubapu, BJP ki si Abidi Miamne expect of Narambasi, Amata Tungaktaba, Dumapu Hojiki, Koina Uribasi, Hariba National Party, and Isi Dumag. BJP na su Congress adum makoi amana mada allegation tauna basingataneba adumakpu jar lairi basida makoi national party si allegation adum taunai koi makoi hunai ngangnai adumakpu lairi ba miyam praja singidi tasingna makoi da vote piruraga makoi da mamal yam la chahi manga gi representative ki keno se scenario kanda miyam singji tasingna waba pharabra habadi phadi hojikne hena wari bane Oja adumapu oja masigi matang da national party sina tabalaiba ki issue sina yamsilak ba adumapu sigi matang sida khoi regional party khoi thokani khotkani ka haiba ko chudumak tari miyamna lairiba hojik lairiba sigi situation singsi yengraga amu akhoi gi regional party ma da support tawba sisu miyamna mu haina ba da khoi gi fan nung shell gi matang haibadi sumba si yamna nembanina Haibam Judu regional party ki matang da jo haine adum ko zagi ba motadi akoina lairiba sigum laba north east ta su yeng ba yai oza tongan ba koi except Tripura ga Manipur khaktani akoi gi regional party lai se tongan ba tai north east ki state ti masa gi regional party ngatani ado zagi ba motadi hojik lairiba Manipur gi sigi prevailing situation sida la kadori ba 2027 ki election sida tangai phadana khuisi Karigumba won ba mapurapa yengnabagi khongthang amoina regional party singi regional party sida khoi support tawona phadori bra habide khoi BJP ga congress ka gi makhoi allegation amana madum hunai adumapu miyam gi lairiba issue si chap chap am sigi solution pira bra habide pide aja kari kamai tamni kanu de ai haijage yam phajana da biri khoi gi manipur da khoi gi Congress so koi chai trama ko na wa akoi langa shasan to birame adugi langa shasan dugi matum da koi kaidorumbe adugi kari kana ba karge towi ko halwe khangwa ngantani adu matum dugi lusingba kanano lusingba dugi magi mare bag nusiba kathok da thok to ba kanano tawbra taw tabra ba che manipur gi potor or bamiam puram kina khangna koi leiramane ba adu hujiksu akoi BJP National Party amani BJP chen margi sarkada koi langa shasan pari gi matum da kadugi ge miyam nungai gibra laita gibra manipur pun saktam sikai to ge khangi debo punumak se ko voter oriba ko lebak miyam na ko loino khangi ebo to adu moi nation party ngakane nation party ngakane haibe nation gi oibagi wakhal londa lo leiba habichi yam phabani ko adu nation de tiliba ko gi state abo yauriba ko gi maribak manipur se karam ba thak ta leirige na haise moi gi nation party oiriba moi gi pun yauriba moi na ko gi nation party gi bona yauriba congress tu su manipur masani dina BJP su manipur masani dina amu su manipur masani dina aduna moi na combine to leirige ko na sona kan nation party yauriba ko party dina manipur su sibanga mabra ko na yauri sibu kai ngai ra aduga mai pa ngai ra habdo moi masen khanba tabane ba adubu pudumak se akoi amata khanmangum dabagi oi matam dagi oina mogi center pan balanga sasalugi mogi moi adugi moi tawrokpa sanin ba lela tawrok matam inget kutik tana loina salaga ne tangana koi leiba ngak to towe adu aina hajama tamda adagi kuj habirido hoi region party ko matamna manipur da region party se manipur MPP Manipur party region party ne ko lenga layo kharaba ali bongo alimudin matam ko adu lenga parimim ne adu ko gi region jamgi wakhalon singse ko amji am tangai phadana ko chialaga ko region jamgi party ba torogo de ko je phagatali haibe je lonmak ban haida bugal tare Mizoram da Mizo National Front ko lei ko ari ati ba ge tongan ba ko lei go adu ko Manipur di region jamgi oibagi wakhalon singa se mamu loilo akogi je thekre ho mar danga ki langlo arigi mogi khongthang maya ate maya purmang na khoi khomesen purma yadana ba mari bak mari punu sin na dana ba to kwai tanan da ba ge ya
ꯌꯥꯝ ꯁꯥꯡ ꯁꯤꯟꯅꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯑꯩꯈꯣꯏ ꯏꯍꯧ ꯃꯅꯤꯄꯨꯔꯗ ꯁꯥꯒꯠꯄ ꯄꯥꯔꯇꯤ ꯁꯥꯒꯠꯄꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯊꯨꯔꯦꯕ ꯑꯩꯈꯣꯏꯁꯨ ꯖꯅꯒꯅ ꯃꯟꯅꯒꯅ ꯕꯟꯗꯦ ꯃꯥꯇꯔꯝ ꯃꯆꯨ ꯑꯍꯨꯝ ꯐꯤꯔꯥꯟꯗꯀꯣ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯃꯈꯥꯗ ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯚꯥꯔꯠꯅ ꯂꯩꯖꯔꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯦꯟꯁꯤ ꯁꯦꯟ ꯆꯠꯅꯔꯤꯅꯤ ꯑꯥꯏꯟ ꯆꯠꯅꯔꯤꯗꯅ ꯁꯤ ꯂꯩꯔꯤꯗꯅ ꯑꯗꯨ ꯂꯩꯔꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯂꯩꯈꯥ ꯇꯥꯅ ꯇꯥꯅ ꯂꯩꯔꯀꯥꯟꯗ ꯑꯦꯅꯤ ꯍꯤꯔꯝ ꯀꯌꯥ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯃꯇꯝꯗ ꯃꯄꯨ ꯑꯣꯏꯔꯕ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯤꯔꯛꯇꯕ ꯇꯧꯕꯤꯔꯛꯇꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯀꯟꯕ ꯉꯝꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯄꯣꯠꯂꯛꯏꯕ ꯊꯣꯛꯂꯛꯏꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯑꯃ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯖꯅ ꯃꯁꯤ ꯏꯔꯩꯕꯥꯛꯁꯦ ꯀꯟꯅꯕꯒꯤ ꯍꯣꯠꯅꯕꯒꯤꯗ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯨꯡꯗ ꯊꯝꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯦꯟꯇꯔꯅ ꯀꯅꯥꯅ ꯄꯥꯜꯂꯤ ꯕꯤꯖꯦꯄꯤꯅ ꯄꯥꯜꯂꯤꯕ꯭ꯔꯥ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯕ꯭ꯔꯥ ꯃꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠꯇ ꯑꯩꯈꯣꯏ ꯄꯣꯠ ꯂꯦꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯃꯣꯏꯗꯤ ꯅꯤꯗꯣꯔꯤꯃꯤꯅ ꯀꯣ ꯑꯗꯨꯅ ꯅꯤꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯌꯥꯕ ꯇꯤꯀꯦꯠꯇ ꯚꯣꯠ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯠꯂꯦꯕ ꯃꯔꯤꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯈꯣꯝ ꯊꯣꯛꯇꯅ ꯄꯣꯜ ꯍꯣꯠ ꯉꯥꯛꯇꯅ ꯂꯩꯔꯤꯕꯀꯣ ꯁꯤꯐꯥꯎ ꯂꯩꯔꯤꯕꯁꯤꯗ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯅꯦꯕ ꯅꯨꯡꯉꯥꯏ ꯍꯤꯡꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯂꯣꯏꯅ ꯊꯨꯗꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯂꯤꯖꯝꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯀꯥꯏꯅ ꯊꯣꯛꯂꯛꯄ ꯒꯥꯁꯦ ꯑꯗꯨꯅꯤ ꯀꯥꯏꯅ ꯄꯥꯔꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯦ ꯌꯥꯔꯔꯣꯏ ꯃꯁꯤ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯋꯥꯈꯜꯂꯣꯟ ꯑꯃꯁꯤ ꯂꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯄꯟꯖꯒꯦꯀꯣ ꯃꯅꯤꯄꯨꯔꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯅ ꯅꯨꯡꯁꯤꯗꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯧꯔꯝꯕꯗꯣ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯥꯎꯠꯂꯣ ꯂꯧꯊꯣꯛꯄꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯗꯣ ꯚꯣꯠ ꯂꯦꯞꯄꯤꯅꯦ ꯃꯤꯒꯤ ꯃꯇꯝ ꯑꯃꯗ ꯃꯤꯒꯤ ꯅꯝꯕꯔ ꯃꯦꯁꯦꯖ ꯐꯥꯎꯔꯤꯅꯤꯗꯅ ꯑꯗ ꯀꯩꯗꯧꯋꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯖꯥꯎꯗ ꯆꯪꯈ꯭ꯔꯦ ꯁꯣꯔꯥꯔꯨꯗ ꯚꯣꯠ ꯂꯦꯞꯄꯦꯅꯦꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯦ ꯚꯣꯠ ꯀꯔꯝꯍꯥꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡ ꯗꯦꯕꯦꯂꯦꯟꯗ ꯂꯩꯔꯝꯃꯤꯗꯅ ꯑꯗꯨꯁꯨ ꯚꯣꯠ ꯂꯦꯞꯄꯦ ꯃꯥꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯧꯔꯦꯀꯣ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯗꯦ ꯀꯩꯕꯤ ꯕꯤꯅꯣꯏ ꯍꯥꯏꯅ ꯑꯗꯨꯃ ꯑꯩꯈꯣꯏꯒ ꯂꯩꯔꯝꯃꯤꯅꯀꯣ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯃꯤ ꯈꯣꯠꯂꯦꯅ ꯇꯧꯔꯤꯅ ꯑꯗꯨꯁꯨ ꯚꯣꯠ ꯂꯦꯞꯄꯦ ꯑꯍꯣꯡꯕ ꯄꯨꯔꯛ ꯉꯝꯗꯦ ꯂꯣꯏꯅꯃꯛ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯁꯣꯔꯥꯂꯨꯗ ꯆꯪꯉꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯗꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯗꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯅꯨꯡꯁꯤꯕ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯕ ꯃꯌꯥꯝ ꯂꯨꯆꯤꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯃ ꯎꯔꯤꯁꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯚꯥꯔꯠꯀꯤ ꯂꯥꯡꯗ ꯂꯣꯏ ꯊꯨꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯑꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯔꯤꯖꯅꯦꯂꯤꯖꯝ ꯁꯤ ꯃꯔꯩꯕꯥꯛꯀꯤ ꯂꯩꯍꯥꯎꯗ ꯆꯥꯎꯕ ꯃꯌꯥꯝꯅ ꯁꯤ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯃꯒꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯒ ꯑꯃꯠꯇ ꯑꯣꯏꯔꯒꯅ ꯗꯤꯜꯂꯤꯗ ꯂꯥꯎꯔꯒ ꯇꯧꯔꯒ ꯊꯤꯒ ꯑꯗꯨꯝ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯐꯕ ꯊꯕꯛ ꯇꯧ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯌꯨ ꯍꯥꯏꯅ ꯈꯪꯕꯗꯤ ꯑꯗꯨ ꯈꯪꯕ ꯆꯨꯝꯃꯦꯗꯤ ꯈꯪꯉꯕ ꯑꯗꯨꯒꯗꯤ ꯑꯗꯨ ꯁꯨꯝ ꯇꯧ ꯉꯝꯗꯕꯗꯣ ꯑꯗꯨꯝ ꯇꯧ ꯉꯝꯗꯗꯅ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠꯄꯨ ꯐꯪꯒꯗꯤ ꯀꯥꯔꯦ ꯃꯣꯏꯁꯨ ꯁꯦꯟ ꯊꯥꯗꯔꯛꯀꯅꯤ ꯍꯥꯏꯕꯅ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯨꯗꯦꯛꯈ꯭ꯔꯦꯕ ꯄꯨꯔꯥ ꯊꯨꯗꯦꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯈꯜ ꯊꯨꯗꯦꯛꯈꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅ ꯃꯪꯖꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯤꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯅꯦ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯥꯒꯠꯂꯀꯥꯟꯗ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯇ ꯑꯣꯏꯕ ꯉꯝꯃꯒꯗꯤ ꯉꯝꯒꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯤꯡꯅꯕ ꯏꯔꯩꯕꯥꯛꯅ ꯇꯨꯡꯗ ꯊꯝꯕ ꯂꯣꯏꯔꯦ ꯏꯔꯩꯕꯥꯛꯀꯤ ꯂꯩꯁꯥꯁꯤꯗ ꯑꯩ ꯌꯨꯝ ꯁꯥꯔꯤꯅꯤꯀோ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯏꯁꯤꯡ ꯊꯛꯏꯅꯤꯀꯣ ꯃꯥꯒꯤ ꯂꯩꯁꯥꯗꯅꯤꯀꯣ ꯑꯩꯅ ꯐꯧ ꯊꯥꯔꯒ ꯆꯥꯔꯤꯁꯦ ꯑꯩꯅ ꯁꯤꯔ ꯐꯨꯝꯃꯤꯁꯦ ꯃꯉꯣꯟꯗꯅꯤꯀꯣ ꯏꯔꯩꯕꯥꯛꯄꯨ ꯍꯦꯟꯕ ꯉꯝꯗꯦ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯀꯥꯎꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯪꯂꯤ ꯂꯤꯡꯒꯅꯤ ꯏꯔꯩꯕꯥꯛꯁꯤ ꯑꯩꯈꯣꯏ ꯃꯔꯤꯡ ꯃꯥꯡꯖꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯗꯤꯜꯂꯤꯗ ꯆꯥꯜꯂꯒ ꯂꯣꯏꯔꯦ ꯃꯣꯏꯅ ꯁꯦꯟ ꯊꯥꯗꯔꯛꯀꯅꯤ ꯃꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯂꯣꯏ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯔꯤꯖꯅꯦꯂꯤꯖꯝꯁꯤ ꯏꯍꯧ ꯁꯥꯒꯠꯂꯀꯥꯟꯗ ꯃꯤꯖꯣꯔꯥꯝꯅ ꯀꯔꯤ ꯉꯝꯃꯤꯅꯣꯕ ꯃꯤꯖꯣꯔꯥꯝꯅ ꯀꯔꯤ ꯉꯝꯃꯤꯅꯣꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯉꯝꯗꯕꯅꯣꯕ ꯁꯤꯗꯤ ꯌꯦꯡꯉꯣꯕ ꯑꯗꯨ ꯁꯨꯝ ꯂꯩꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯂꯥꯂꯣꯡ ꯃꯌꯥꯝꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯔꯤꯖꯅꯦꯂꯤꯖꯝꯁꯤ ꯃꯨꯊꯠꯅꯕ ꯑꯗꯒꯤ ꯃꯣꯏ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯇꯅꯕ ꯂꯣꯏꯅꯃꯛꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯔꯦꯕ ꯑꯗꯨ ꯂꯥꯡꯗ ꯂꯣꯏ ꯊꯨꯔꯦ ꯂꯩꯁꯥ ꯆꯥꯔꯤ ꯅꯝꯕꯔ 4 ꯑꯦꯗꯤꯛ ꯑꯣꯏꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯇꯝ ꯌꯥꯝ ꯆꯪꯗꯣꯔꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯁꯤꯈꯤꯕ ꯑꯃ ꯑꯦꯗꯤꯛ ꯑꯣꯏꯅ ꯁꯤꯈꯤꯕ ꯑꯃ ꯁꯤꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤ ꯀꯅꯥ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯈꯤꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯝ ꯑꯗꯨ ꯁꯥꯟꯅꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯌꯥꯈꯤꯕꯅꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯅꯤ ꯃꯅꯤꯄꯨꯔꯗ ꯈꯤꯇꯪ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯁꯄꯥ ꯊꯝꯖꯤꯜꯂꯛꯏꯕ ꯍꯥ ꯊꯥ ꯇꯔꯨꯛ ꯁꯥꯡꯇꯣꯛꯑꯦ ꯀꯥꯏꯅꯒ ꯗꯤꯁꯇꯔꯕ ꯑꯦꯔ ꯂꯥꯎꯊꯣꯔꯛꯑꯦ ꯀꯥꯏꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛꯇ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯂꯥꯏꯠꯇꯤ ꯇꯧꯗꯅ ꯑꯗꯨ ꯁꯠꯇꯤꯁꯒꯔꯗꯗꯤ ꯊꯝꯄꯣꯠꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯁꯄꯥ ꯀꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯊꯝꯃꯤꯃꯤꯅ
그래도 야로 거기 핵 참고 그래 락신 게네 봐 거기 노이디 좀 마밍데 긴고 야로이나 너 락실라 그래 봐 아드나 만디보다 그 리저널즘기 거기 한국 사격바 뭐 또 볼까 비디 야암나 와도리 야암나 와래 아이 아마지 망도만 갔다 한 번이나 하이도 오도리 하이다 아이 칼리나 아이 시바는 탐적에 아주 초비 생겼세 거기 미양기 몇 오리 버씩 아리야 거기 오리 버나를 수 하이라 봐야 머리 bag에 다 때문에 칸들 행이 와 부는 먹세 뭐시나 강비를 간다 아그 동기 미론기 더 먹 이래 박씩 더 먹도나 가톡 하면 야 그럼 본전에 뭐 호라들 그지 오이로이 아저가 바로 내가는 소외를 해야 되겠죠. 아쇼부도 받으라 담마가다 신이 좀 도피온 딱 설명 넘기 담나리 봐. 아주 어떤 해나 하자바 힌디다 지 하주르나 좀 아이 판남 똑저리가 아주 행모 이러거디. 나레나 모디는 나만 머리볼라 마버니 만디부기 라로 신바 와리 코로 하려 마버니 로이 여러버니 아주 레이타르거디 또에 로이 여러버니 하면 강이 본 봐도 아저나 아시모도 하이독 비로 파잖아 아도이디 나는 내 모티수 거기 오늘 봐 봐이제 파우라옹 마마이 파우라옹 빠니 마식 망하는 간복 오이러니 아도 파잖아 라루션 버콜 와로 하이브 여러메 알아가라 아칸 미들 수강 강다 강나 하이독들 봐제 시 팟대 아이시모저 탐저 아칸 어디 강우 하이고 아사이데 보험 보험을 작은고 아사이데 반 댕어미리 야되고 받다 작은고 하이도 아칸 미는 하이비유 강나 하이독다보도디 가이노 강디 아도고 미도 그렇게 하는 거거든요. 마빈 가이 돈 거든요. 하이브도디 아이 미암나 아주 간비로 탐적이. 오케이.